ngasi nungdaram phone ki betongan tongan base phone singdagi maru eba pausing khongatcharaga mayam da share tawzige ahanmada draka konana nupi ama fare ngarang nungthil pung amaga minute ni forum taba matamda narcotic cell Impal East lamlai police amadi yadagi apunbati mamana Impal gi sekon sasat avenue da nupi ama draka konana fare hari faraba nupi isi Tenopal district ki khodeng thabidagi haujingna sekon da lebi Mary matai sahi kungani pan apokpigi ming kaikhok sai matai kawi mangondagi WY tablet humraga mari heroin powder gram tara recover tawre draka konana faraba nupi isi Porompat police da kusina kre haidena pawsina makhatara phongdorakli atopa paw manamo naf ki miyoi kharana sarkar bu mingsa thianana bu hona ba laibak thibani laiwa haujuk paliba sarkar sina mayai kabani sagi langdagi lamdam sigi tungi yumburel oigadoriba naha singbu kanana war on drug ki thabak kanna pekhalingai sera sida mayai kabani sagi potlambu phanana ba lairiba narcotic and affairs border nap ki miyoi kharana makhoi de issue toba nongoi masa sijinaraga nungthil pobop the airport yoromdai more de airport tamna lakpa madraji gi miyoi khradigi lupa lak nipan rom gi oigadaba paisa amadi sana lut tawhiba thawong adubo Lamding Educated Welfare Association Laiwana yamna kana yaningdaba phongdorakli ngasi laiwagi president S Ojina press ta tholakpa sirol asina hairibadi karam chawba napki miyoi kharana lenga asibo mingsa thianana bo hona ba haibasi yamna lebak thibani maram asina moral value yaudaba miyoi sing napta thamigano nap haibasi war on drug ki achoba thodang no riba kangbuni loinana thagi tolo phangniba miyoi singna nataba upai sijinaduna misam prajagi lanthum lawnaba honagum si haba wafamsu phongdorakli haina pausina makhatana su phongdorakli makhatarak poina ngasi goiba Manipur ki COVID-19 update mayam da share tawjage ngasi pung mga phoki update ta press release number 296 government of Manipur COVID-19 command control room ki thadrakpa pawmana mayam ngasi punna miyoi general population ni miyoi kungi mari khak miyoi ngasi Manipur da COVID-19 na positive one kre miyoi kunga mari sigi manungna miyoi taret amana nupani duga miyoi taraga taret amana nupini haidi aduga ngasi COVID-19 na positive one kraba miyoi singsi Impal West dagi manga Impal East dagi mari Kaksing dagi mari Sursampur dagi taruk Senapati dagi ama None dagi ani amasum Tamenglong dagi ani ni so haidi adubu mokhoi ge lokhat pam thokpa sising thorang khodimak loinamak lokhat kre haina su press release na makatari masung ngasi su de amna debok phaboina me Manipur da COVID-19 na miyoi amata sian khidre tawbu punna Manipur da sian khiba miyoi masingsina apun boina sahumga humpuga mangani su haidi adugo ngasi ki oina Manipur da COVID-19 dagi phagiba discharge to giba negative oiduna mayumna hankraba miyoi singsi apun boina miyoi kuntraga mari ni miyoi kuntraga mari si CIPF dagi ahumni home isolation dagi kungi mari ni Jenims dagi ani ni LKK dagi amani Sri dagi ahumne masum PR Kaksing dagi amani su haidi amasum hauze khogi state sigi oriba recovery rate si 97.21% nai su press release na makhatana phongdorakli myam sigi recovery rate si dong monong sum hagalakli adugo makhatsa tharak poina topa marueba paw khara namo akhanaba pawmana myam khogi Manipur gi minister nongthombam N Biren Singhana ma ki Facebook official Facebook page thagalakpa warrant khara katang myam da share tawjage yamnamak nungai ningai oiba pawma su oiribani myam ngasigi phamkhiba state cabinet ki miphamna approve tawkhiba warul anikha khogi minister gi officially Facebook page thadorokpa wafam khara myam da share tawjage ngasi approve tawkhiba State Election Commission na ADC amasum ULB election gi preparation tawba amasum atopa mana kogi school sing amasum college sing si January gi tangkun ga tretegi hauna hangba haiba mamyam dugo sigi school amasum college kyari simyam ya amu policy gi matung inadi class 9 gi mathakoi oigadaba dugo class 9 gi makhada lebe school sing gi di myam sita pande dugo class 9 gi above to leba khudima ki di January gi tangkun ga trete gi di school masum college ki school reopen to ba haiba ma state cabinet na si lokiba warol de approve to we haiba ma CM gi official website page gi Facebook page tatrok wo phama mane dugo makha chatrak poina to pa maru eba paw khra myam de share to jige loisilak poina myam maru eba paw ga tanga myam de share to jaram ge CM no losing duna kamjong da miyang mi pham pangthokre
sing amasung tamanimak thong manana sakot hananaba sarkarna thabak paikhatkani CM BJP no lusung sinaba sarkar asina Manipur gi sing amasung tamanimak thong manana sakotnaba pandam gi makhada ngasi BJP sarkar asigi khanaba thausilama oiriba go to hills ki saruk ama oine chief minister na lusingduna kamjong district miyam gi oiba mifam ama pangthokre chief minister na district asida tongan ba department ki punna welfare scheme taragani thoi maikhum hangdokpaga loinana nauna paikhat kadaba project taraga mathogina ore uyum tamkhi kamjong district headquarter da pangthokiba ngasi gi thoram maduda chief minister N Biren amasum cabinet minister sing MLA sing chief secretary DGP amadi Manipur police ke makok thongba official kyasu saru yakhi miyam gi oiba mifam adugi saruk ama oina chief minister na kamjong district ki manungda lairiba ahal oiraba oiribisingda all expansion gi senpham yenthokhi loinana chief minister Haksel Tengbang gi karsu kamjong district ki phanganba yaba miyamda Hangdoklagani haina chief minister na lauthokhi ngasi gi thoram adugi saruk oiba saruk ama oina kamjong district asida Manipur sarkar na pekhaliba sakot thorang gi thabak sing amadi paikhat kadaba thabak thoram sing miyamda mayek singna uthoktuna khangankhi loinana district asida sarkar asina nauna pekhatpa luwairaba project sing sangabagi thorom pangthokpuga loinana nauna pekhalangliba tungan project kya su urak yum tambagi thabak pangthokhi ngasigi thoram aduga mari leinana chief minister na wa ngangaduna kamjong district ki miyamna phongdokhibadi go to hills haiba mission asi mahangna inglising ni taraga taruki october taraga tareta BJP da yaurakpada kaisam pata leiriba BJP gi office da wa ngangbada mission asi thaba oina pekhatnaba miyamgi mafamna thamgrabane maduna sarkar sina go to hills ki makhada Manipur gi singi mafam singda satuna awat apa sing yengsinduna sakot thorang ki thabak paikhatpa horakpane maduna sarkar asigi pandamdi Manipur sing masum tam animak thong manana sakot minaba amana mabu ikai khumnaba utnaba haiba sini hairi mamangna kamjong district na miyamgi mifam pangthoknaba matam lepkhiba aduda numit aduga nation gi oiba maruoiba asoba function amaga phangjinakibadagi kamjong gi mifam adu yaithokpani haina chief minister na miyangi mafamda singdokhi loinana ngasi kamjong district ki miyamna makpu amadi loinarakiba minister sing MLA sing amadi official sing bu harau tayamna okpi khiba adugi damakta tawimal khangbo utke mangna hai sing tam animak thong manana sakot thorangi thabak paikhatnaba topography da yumpham moiraga thabak tawnabagi pandam sarkar sina thamli wafam asimak national leader singi mafamda phongdokpaga prime minister union home minister amadi union minister sina thagatpa phongdokhi imphal lupa crore manga sangna lambi thong sema matamda singi lamdamdadi lupa crore sama hena sading tawgani masi topography gi matung ina singi lam oiba lok amadi atai khutong saraba kya leibana tangai fadana ehenba senpham sading tawdaba yadabani adubu sarkar ni hills area development fund gi senpham donor ministry gi makhada haptuna Manipur gi singi district sing senganaba honari ahan bi oina lupa crore maudra laukthokuna Tamelong district ta tungan ba sakot thorang gi thabak kya kanna paikhatli Manipur gi singi district punamakte hills area development fund gi makhada sakot thorang gi thabak paikhat pinabasu center gi leader sing da haijakre haijabasida donor ministry amada union home minister na so harau na yabibagi mong utle haiki kamjong district ki miyamna sarkar sida tuan ba thabak thoram ka pakhat pinaba si da pisilakhiba memorandum singi manung sana kamjong district ki namba sida primary health sub center ama aduga tangkhul hundung phungyer amadi kamjong ningthi dasu primary health sub center amamam saragane hana lathokhi masida sunatana kamjong district headquarter da bank leitabigi awaba ko hanana ba central bank of india amadi punjab and sit bank hangdoklagani maduna miyamna banki kangbuda taramna okpiyo amadi kian khanganbagi thabak sathabiganu haikenasu pausina su makhatara phongdorogdi du miyam tangsa lusinjrage duga anauba I paw maru eba lairagadi soy suduna miyamda mohan update pijaraken thank you